ELITETV की Manipuri top highlights meeting tabir singbu pusam Niaz da tram noksari hojibau ki oiba maroiba pausing lobin ase Hoji status da miyam ki oiba popular government ma leitrabasu status ki governor amadi atai officer sing da tanaduna santi hanjalakna ba khona ba yaba khona ri haina status ki hanagi chief minister N Birena phongdokre wafam sing asi state legang sinduna pangthokiba chamago kutra marirak suba Patriots Day thorom ka mari lena phongdokibani Manipur Pradesh Congress Committee na susinduna chamago kuntra marik suba Patriots Day ki thorom pangthokre MPCC ki president K Megachandra na lusingduna athoba Yuvraj Tikendra Jidamadi Thangkal General ki mafamda leisukatna kai komna bolki Manipur amasung Manipur ki mapanda paksana pangthokna bugum Thopal district tasu district administration namadi lanai lup kayana sinduna Patriots Day athoba singining sing namit palan paksana pangthokre district administration Thopal na sinduna DC Thopal gi election counting hall da pangthokpa Patriots Day ki thorom da deputy commissioner Thopal hena kamai na singuna athoba bir Tikendra Jit amasung Thangkal General ki photo da leikatki The Children's Ideal High School na sinduna ngasi 13 August Patriots Day lising ani mga pangthokre Toromatuda Chairman SMC Konthozam Manoranjan Singh Local Educationist Thongam Biragopal Singh Secretary SMC Hapaibam Premsan Singh amadi The Children's Ideal School ki High School ki Headmistress Namairapam Milarani na mathang shitna chief case of honor amasung president oina saruyaki Patriots Day ga mari leinana Rashtriya Modi Seva Samiti RMSS na sinduna Nongsup Thangba Kangla Gate ki maibam lokta ching phauba thogadaba cycle rally ma pangthokre absolute majority phangna popular government ma thamdana leiba haibasi legislature oiriba singki achoba title lei India ki manung da state asi ing chikpa chawpat palamdam mani haibasi thabakna utkadabani chennai aroi haina Langthawal Assembly Constituency ki MLA Karam Syam na phongdokre Lamdamasi freedom fighter oina state lengang recognize tawkraba Haipo Jadonang Memorial Park Haurugliba Mahiroi kaya gi study tawfomamade tourist park onthok haningpagi apamba Rongmai Kabui Film Forum gi General Secretary Lantalung Konmaina Fongdoroli freedom fighter Haipo Jadonang gi Marfudra Mari Raksuba death anniversary ga mari leina Kashampata leiba Haipo Jadonang Memorial Park sit sengbagi thawram ga mari leina mahakna fongdokhibani Manipur Aid Control Society State Blood Transfusion Council amadi National Health Mission gi State Blood Cell okum na sinduna chamago kuntra marik suba Patriots Day ga mari leinana 16 suba voluntary blood donation loinana camp awareness campaign ama ngasi Manipur State Museum ki auditorium hall da pangthokre voluntary blood donation natuda chawrang mi chamromna makoi gi ising pigani Iraicha kudingmak ireibak nungsiba mati ireibak kidama kathokpa ngamba wakhalon chengadabani haina social scientist Dr. Dhanabir Laistram na phongdokre wafam asi ngasi Patriots Day palan ga mari leinana salai athoba kangleipang motorcycle community na sinduna maibam lokpa chingdagi wakha lakpa masikol fawba chatkiba bike rally ga mari leinana phongdokibani September Nepal da Prime Minister Narendra Modi na Assam da lakadoriba kongsit asina mari leinana Chief Minister Himanta Biswa Sarma na Sem Sariba Singh Haktiang na yengsinkre Chief Minister Office na ex ta thadrokpa warolamada state adugi Golaghat district da Prime Minister na lakpaga loinana Numailia Refinery Biotreatment Plant sangagani aduga miyam ki oiba mifam amada wangangani
Lok Sabha ki leader of opposition Rahul Gandhi da chathaki ba thawongbu yaning da phongdoktuna Arunachal Pradesh Congress na yaning da phongdoktuna Itanagar da protest ama chathakre Itanagar da leiba party ki headquarter da pangthokiba protest adu da Rahul da chathaki ba thawong adu yaning da wafam kaya party ki lusing ba singna phongdoknaki Arunachal Pradesh ki C Yomi district ta paikatadaba hydroelectric project ki dama lupa crore lising nipal ga chamaga nifutaru lakh kunmathoi gi senpa mama union cabinet na ayaba pikre prime minister Narendra Modi na chair lauduna pangthokiba union cabinet ki mifam aduna north east safat maikaida hena lakhanba ahen meeting changba oina 700 MW Teto 2 hydroelectric project si paikatnaba ayaba pikibani Hafta ani ki mamang ki thiba khangdana lerkiba Bharat Infra Private Limited ki sinmi ma Churachandpur district ki manungda leiba jungle amadagi asiba haksang oina phangmangam kre chawrangna sahi 38 rom suraba duga Hazarika koba Assam dagi lakpa sinmi adu ki thawai yaudra haksang adu Manipur police amadi mafam adu ki kunja single oina jungle amadagi phangmangam ki bani Mathang sahi ki February thada pangthokadoriba Bangladesh ki parliamentary mikhal asigi ningkha tamna amasung mapung phana ingthana pangthokpa yanabagi damak marakki sarkarna khongthang pumnamak lokali haina Home Advisor Retired Lieutenant General Jahangir Alam Chowdhury na phongdokre Hosbawgi on the ELITETV na sandoksa Manipuri top headlines matang slojare nungtil pungani damu ahenwa paw single na Manipuri paw median dominance